ngasisu ai video anau ama puraga lakchani mayam ado ngasigi video sidiko nahal aina su adum khara sigi video ja khara su thagat khibane bako ado sigi video sigi koi teacher na student punishment pi bagi koi hangoi jo khan bado adu gi kano do ne video do ne bako ado mayam la chomjang hanjarake sigi hangoi chong angang jina hangoi chong bagi style se asise mayam dai usarake ba mayam ado si hana puna yeminagi se bako mayam hajiki video de yeminare ko ado angang duna tawriba khogi mawong se khogi hangoi chongba chongba ngamtana khogi makhosina sumanna da amu makhara tak thammaga khogi satpagi mawong do ubo matamda maya thamoi da thuk lawba khogi yam nungai taba ma aigi thamoi da chupok sei ko ade khogi ka ino tawri chu angang asuk yamna ndawriba ta tawnoba angang se da sumaina mak hek tawbo se karino tawrisibo na haibagi khogi yamna nungaitaba thamoida yamna pendaba khogi thamoida yamna pendaba ma khogi aigi isada su poksaiba ado mayamgi thamoida sigi angangsina khogi hangoi chongbagi style ubu matamda mayamgi thamoida nungai bibra harau bibra dai khogi tawsinu hana khoi lam henbagi ni hena mayamgi thamoida pokpra do sigi se kamenda mayam ai sigi kamen da thambiramo aigi oina di khogi hek ubu matamda khogi aigi ibuktegi tajaba isa gumna khogi isada swai lawba dai hek ubada khogi machaje khogi jingba ngamboi ngamdaboi khogi makhutse khogi lebakta hape phe thambagi khogi yam wana tawbagi moongje ubu matamda khogi ai bo isaje leibam khangdeba jam nungaiteba ko ado ai bo na su yamna nungaitra sinadi khogi hek pokchaba mama pana de sigi video se ubu matamda mogi thamoida karino ba phauram gadawdo ado khangde nungaite yamna nungaite do sugumba thawokse amu hana thohanbiranu habadi khogi aigi kari aigi isam ai adum haidune hamusu ai sigi video se ahamba matamda hamra su video manam jagare ko sigi video se dai su hun kari ani maksa manana level ani maksa manana yen loina amasu chamana nai haigi bne bako ado sigi hangoi chongbogi pibam je ubu matamda aigi thamoda ena nungai taba pokchare bako adona sigi thogok se amu hana matungda thoktana ba khoi teacher oiba singna aigi kani isani aigi imungi paribane na khoi ai imungi isa inauni na khanbiyo ba khoi thamoida khoi kari jikna badona khanbigano ba jikna badona khanbigano khoi sumaina sum tawragadi khoi akan bana khoi ason base ubada khoi akan bana ason base akson ba khoi uba matamda khoi kari haijone su gyan tadre khoi sanga khoi angam ba khoi setlaga sanabagi time poto adu laane bako adagi mu angangsi mama sina khogi kamenda si hai habagi pot khara so mu hai bako ay chaliba angang school lagi hangoi songali ne tawba angang adugi ai mama ni adu ai gi sa se school gi adi akoi tenda manung magdada sa sida nataba wahai badna mayam ma tawbiba adagi na khogi yamna kangam zadaba ojada sangam na peni
Madam the Sangam Langjali Haibagumba, Adagi Masa Viral Chatting the Chalaning the Na video target Pani, Hangway Amoni Chonghanba na Tokshan Bani Haiba, Mayama Suyawi. Chigum Sinje, I am handling there. I say, Yamna, Kaham Sadaba, Lamhenba, Haiba in the Oak the Bari, I don't know, my Amna, come in, eat up on ham to Tennessee, at the Isa Sagi Sada, Topaguma, Oiragadi, Kari Pony Haidu, Isa, can you, Aduka Abu, smile about Nam to be the Bigano. I'm Mama Mawena, I am no guy that day. Bulky, Mixed tea than a bahina, which is could even Madame Lakshmi, Mark Kanganaba, whenever that I say, Tokshan Nabani, Aduga, school is high to get me on the Peshapa, Bagina, I saw video virals, learning the Tobani, I don't know, my amna, hi, Toby Basse, Masi, my Toby. Come in the CCC high have say. Si dum ai samjanjarage boka samjanjarage habdi karamba mama mapa oiba singna koigi bhairen sathaninga doino ba bhairen sathaninga doino habdi mama mapa oiba singna aphaba lambi aphaba dadi koigi bhairen chapa sathaninge ne boko aigi isa si engineer oire ai isa si doctor oire ai isa si koigi topper oire ka haiba koigi apabaromdadi bhairensi mama mapa oiba singna sathaningdaba macam talai poti ko adi isa si mi je moi gi lai bakta hayeng kari kari thok pono habde koi khangde du khoi na isa si mi se aphaba mi ohenge na semi bangak tane bako ado mama mapa oiba singna kaidong nungda khoi gi sumaina mas isa oktabagi teacher na sumaina hangoi song halle na haibagi bhairense kaidong kana gumba magi mama mapa na bhairen sathaningoi ko si aphaba thabak nate duna kana gumba magi mama kana gumba singi mama mapa singna khogi sugumba bhairen se kaidong da sathaningoi bako ado mayamna macha khogi pisa pa magi khogi bhairen sathaningini adegi masingni ga habse aigi thamoina janingba pokte aigi thamoina janingba pokte habdi mama mapa oiba sina kaidong da sugumba nungai ta about the masa bhairen kaidong da sathaningoi ado mayam su khalaga yengbiyo da sumaina khogi macha se khogi bhairen sathaningba tawrini hana khogi e na haye adu irei ba mi do magi thamoi do karamba thamoi no haibani da adu irakpa ngami ba nupi oira nupa oigera magi thamoi do karamba thamoi no haibani da magi macha da sugumba hangoi chung hamai bhairen je ma sathaningadra haibani da na sugumba gi pose ma sathaningadra adagi aphaba thabotadi ina khoigi bhairen satpase sathaningine do sugumba potadi mama mapa oiba sina kaidong nongda bhairen sathaningbache sathaningoi bako adagi khoigi paisa pambi ni harga su phattaba lambi daga khoigi mama mapa oiba sina macha gi damakta khoigi kamana paisa pamdoi no habani da macha do susi tawre haga adu yam na wana do lai ba pibam dura kaidoge adu da khoigi nama tawga mama mapa singna kaidong da paisa pam ka su pamai ko ado khoigi mayam su thamoi pipi ga no habdi aigi wa khanje aigi mini aigi ni na khoigi phana garo to bor ga su khoigi losal laga mi bu aran si bagi mo ong si su tawbi ga no de khoigi u ba matam da ko khoigi cd chunai na de gi cd chuna de na habdo ado mayam su dum uri simadi paksa je habdi mayam su dum uri ba ngak tane ado ai thamoi na di mama mapa oiba singna kaidong nungda khoigi phattaba lambi sumaina isa je okti haiba pose isa je oktabagi tisana khoigi punishment pi ga haiba ge pose sisibu leba miyam mamangda aibu kano oheninga draba bhairen sathaninge ne hana ai ngonda puthorage ba ai ge isa do sumana tawi habada bo leba mayam pumjau thina ai bhairen satlaga ai ge kari tongja ba lai doino habani ai ge kari tongja ba lai doino adu khanbi u habani da mayam aina haijaningi se adu khanbi u haba aphaba mai kai dadi khoigi bhairen sa pasathaningi sigi thogdok se apha nungai ba thabok nati ko aduna kana gumbam gi mama mapa singna khoigi bhairen sa pa ji sathaningoi aduna wakhan tabiyo mayam wakhan tabiyo khoigi
ꯍꯥꯏꯅꯤꯡꯉꯦꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡꯍꯥꯏꯗꯁꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯅꯤꯡꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯑꯦꯃꯥ ꯉꯥꯡꯖ ꯁꯥꯏꯁꯤꯕꯨ ꯍꯥꯏꯔꯝꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯈꯔꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯎꯔꯨꯕ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯈꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯦꯀꯣ ꯑꯩꯒꯤꯁꯨ ꯁꯤꯁꯤꯅ ꯆꯨꯝꯗꯣꯏꯅꯤꯅ ꯑꯗꯒꯤ ꯁꯤꯅ ꯆꯨꯝꯃꯣꯏꯗꯣꯏꯅꯤꯅ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯈꯪꯕ ꯉꯝꯕꯅꯤꯅ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯏꯃꯤꯠꯅ ꯎꯔꯨꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯎꯕꯗ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯂꯩꯌꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛꯇ ꯚꯥꯏꯔꯦꯟ ꯀꯩꯗꯧꯅꯨꯡꯗ ꯆꯠꯍꯟꯅꯤꯡꯉꯣꯏꯀꯣ ꯃꯌꯥꯝ ꯁꯤꯁꯤꯃ ꯚꯥꯞ ꯇꯥꯕꯤꯌꯣꯕ ꯃꯌꯥꯝ ꯁꯤꯁꯤꯃ ꯚꯥꯞ ꯇꯥꯕꯤꯌꯣꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯟ ꯆꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯒꯁꯨ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯟꯁꯤ ꯆꯠꯍꯟꯅꯤꯡꯉꯣꯏꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯃꯌꯥꯝ